ꯑꯣ ꯂꯣꯕꯥꯞ ꯂꯨꯄꯥ 10 ꯑꯃꯗ ꯖꯣꯟ ꯆꯠꯂꯤꯕ ꯑꯩꯈꯣꯏꯗꯩ ꯂꯧꯔꯗꯤ ꯍꯣꯡꯅ ꯄꯨꯕ ꯆꯥꯍꯤ ꯂꯣꯏꯔꯁꯦ ꯄꯨꯔ Hi ma'am, good morning. Welcome back. Ma'am, ngasi nongalakpasida puri oina charani ado ai taknasu loire ado haugatpasu tansu haugatleba ka puri haugatle ado dakse puja matungdagi itathok sin tawba kotpa kari tawba kotpa biju bijam lorpa thobak jam kalle ado ngasi se di ai dum blog se dum sema bani ado ma'am dase dum share toroke kari tawba haido ayuktadi puri oina haure puri ki blog se ngasi puri haugadagi oina haure abako ado ngasi di mafam amada chakatasu lei habadi koi thangnaba khulako ado thangata ai dim jangan jarake ngasi di koi tharuge si nungthi su khara mangi ama school la sakhi simangai leitai toise siga koi thangnaba khunda duga koiruge ma habadi matho ma lebako tugini 시름문이 공놈에 웅이네. 가. 매암 시까지 얘기는 하기 때문에 락그래디 강남이 맡았다 지행는 와리 사나래. 막 공는 락놈에 뭐. 아, 시간이 막 시간 락그래. 기다리 락그래 먹네. 시왜 말해네. 뭐 시니네. 그돈이 그리 도레이나 하나. 강이네. 또 sai phải xa đấy mẹ phải rất là nhiều nhiều ơi đừng xa xuống máy này cái nó chỉ cái giềng cái sura đến nhiều phải rất là nhiều cảm ơn rất nhiều camera đó bia cái nhân nghe đây em mi ada ini oi lai ngai nữa đi mình xa làm xa đấy cái mà liêu sẽ liệp bis Puna zamina nga sidi makhong na wari sanaraga chasni mane kita igo haba mane lobap lupa 10 amada jon jaliba akhoi dei loradi hongna puba lobap jon bala puri mar jum amade purna puraga ma jo ludem yang ngasi se ulun dagi pisa jamna bani habado ado ngasi ni sini do famje jawe ina maka iga ines emaga lokoi lap mako yaure haji moi ji si kami nam te besini do program so sonda jo tauri ado ni nam নমস্কাৰ সদীয় প্ৰতিবৃন্দ অসম চৰকাৰে আই ভগ্নীসকলৰ আৰ্থিক সবলীকৰণৰ লক্ষ্যৰে Masih jalu pada muhala caksa loi kono ko thaba ingang loi sale ado haji nunghin noiram sale nunghin da koi da ngasi marup tin bado adugi sana thangna bako du talabi to ge to ris ge sing hei rage ko anu sonda ina ngasi tauri base ai suka do ina ne sa se lo le bako de sangom se ana sawale haji cha mana gari lo ina ha pani aduni ko mem ngasi che marup tare ko da Saure ma'am. Baru kita lawi tahu bija si karipon. Si ja? Kang di yung puja jadi karipon kang di jelebi ne, dari singra ne, si se. Mi kaya mau kang jam ya bapak. nung kap sing atang sila to si kuno khole Si ka chai ga tawi ba. Ani bhare je chandra yung. Si bija bitak tawi tawi ha je ha ko talabi tawi. Ina leire. Talabi lo ya ko gi. Mana ha wali ani ngai na leire ko to ka da.
ꯆꯥꯅꯤꯅ ꯆꯥꯍꯩ ꯂꯣꯏꯔꯁꯦ ꯄꯨꯔ ꯃꯌꯥꯝ ꯉꯁꯤꯅ ꯀꯨꯝꯁꯤꯒꯤ ꯑꯍꯥꯟꯕ ꯐꯗꯤꯒꯣꯝ ꯆꯥꯗꯣꯔꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯁꯤ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯦꯕꯀꯣ ꯅꯣꯡ ꯆꯨꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯌꯨꯝꯗ ꯊꯥꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅ ꯈꯥꯖꯤꯡ ꯑꯣꯏꯅ ꯂꯩꯔꯦ ꯉꯁꯤꯗꯤ ꯁꯤ ꯈꯥꯖꯤꯡꯅꯤ ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯂꯨ ꯈꯔ ꯌꯥꯟꯁꯤꯜꯂꯒ ꯁꯤꯃꯜꯂꯒꯦ ꯇꯧꯔꯦ ꯑꯃꯣꯠꯄꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯄꯨꯝ ꯑꯣꯏꯅ ꯈꯔ ꯆꯥꯝꯊꯣꯛꯑꯒ ꯃꯜꯂꯒꯦ ꯌꯥꯝ ꯃꯁꯤ ꯃꯄꯨꯝ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯒꯀꯣ ꯆꯥꯝꯊꯣꯛꯑꯒ ꯑꯩ ꯃꯀꯣꯏꯁꯦ ꯊꯠꯂꯒꯦ ꯁꯤꯁꯦ ꯊꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯝꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯣꯠꯄ ꯈꯔ ꯐꯔꯦ ꯃꯣꯠꯄꯁꯦ ꯃꯥꯁꯨ ꯑꯃꯨꯛ ꯂꯥꯡꯒꯦ ꯑꯗꯨꯝ ꯊꯝꯃꯒꯦ ꯃꯌꯥꯝꯁꯦ ꯃꯔꯨꯝ ꯇꯥꯎꯋꯦ ꯈꯥꯖꯤꯡꯒꯤ ꯃꯔꯨꯝ ꯃꯌꯥꯝꯁꯦ ꯈꯥꯖꯤꯡꯒꯤ ꯃꯔꯨꯝ ꯃꯇꯅꯤꯁꯦ ꯃꯔꯨꯝ ꯃꯇꯅꯤ ꯈꯥꯖꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯗꯤ ꯍꯤꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯣꯡꯉꯛꯀꯅꯨꯕ ꯁꯤ ꯃꯀꯣꯏꯁꯦ ꯊꯥꯗꯔꯒ ꯃꯔꯨꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯥꯝ ꯃꯟꯕ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯔꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯡꯕꯤꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯆꯨ ꯂꯩꯔꯦ ꯑꯩꯅ ꯃꯟꯕꯗꯣ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯁꯦꯝꯃꯅꯤ ꯂꯥꯡꯒꯅꯨ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯂꯣꯏꯔꯦ ꯂꯥꯡꯒꯅꯨ ꯀꯔꯤꯒꯤ ꯋꯥꯍꯜꯂꯤꯅꯣ ꯑꯇꯩ ꯃꯉꯣꯟꯗ ꯋꯥꯍꯜꯂꯤꯗꯣ ꯃꯥ ꯅꯪ ꯁꯥꯟꯅꯃꯤꯟꯅꯕꯗ ꯀꯥꯏ ꯇꯤꯜꯍꯧꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯤꯜꯍꯧ ꯈꯣꯛꯇꯣꯛꯅꯇ ꯂꯩ ꯗꯥꯜꯁꯨ ꯁꯨꯃꯥꯏꯅ ꯈꯔ ꯀꯨꯞꯅ ꯁꯦꯝꯃꯦ ꯃꯆꯤꯟ ꯃꯅꯥꯎ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯁꯥꯟꯅꯕ ꯇꯥꯆꯧꯈ꯭ꯔꯅꯤ ꯂꯥꯛꯄꯁꯤ ꯃꯥꯁꯨ ꯁꯥꯟꯅꯔꯤ ꯇꯥꯆꯧ ꯄꯨꯠꯇꯨꯅꯨ ꯂꯣꯠꯀꯅꯨ ꯁꯦꯝꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯁꯦꯝꯃꯅꯤ ꯀꯔꯤꯅꯣ ꯇꯥꯆꯧ ꯑꯥꯗ ꯂꯣꯠꯂꯤ Kadaidano. ꯇꯥꯆꯧ Ah. ꯇꯥꯆꯧꯁꯦ Huh? ꯀꯗꯥꯏꯗ ꯂꯣꯠꯂꯤꯒꯦ ꯈꯪꯗꯦ ꯑꯗꯨ Kulori. ꯅꯪ ꯊꯤ ꯐꯪꯗ꯭ꯔꯕ ꯇꯥꯆꯧ Aha. ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯉꯣꯟꯗ ꯍꯥꯏꯔꯝꯗꯦ Ayun. ꯅꯪ ꯀꯩꯅꯣ ꯄꯥꯜꯂꯣꯏꯔꯕꯣ Like kabado. ꯄꯥꯜꯂꯣꯏꯔꯕꯅꯦ ꯍꯣ ꯆꯦꯟꯈ꯭ꯔꯦ
ꯊꯨꯝꯕꯨꯗꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯞꯅ ꯂꯩꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯆꯨ ꯇꯣꯠꯁꯜꯂꯦ ꯃꯆꯤꯟ ꯃꯅꯥꯎ ꯐꯖꯅ ꯁꯥꯟꯅꯔꯤ ꯉꯁꯤ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯔꯤ ꯃꯆꯤꯟ ꯃꯅꯥꯎ 이차ꯅꯨꯄꯤ ꯆꯥꯎꯔꯦ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯃꯌꯥꯝ ꯏꯁꯤꯡ ꯆꯥꯅ ꯄꯨꯁꯟꯕꯤꯔꯁꯦ ꯑꯩꯈꯣꯏ ꯅꯦꯟꯁꯤ ꯏꯁꯤꯡ ꯆꯥꯕꯤꯔꯤ ꯍꯥꯏ ꯇꯧꯔ ꯃꯆꯥꯇꯣꯝꯕꯤ ꯃꯥꯁꯦ ꯌꯥꯝ ꯆꯥꯅꯅꯤꯡꯉꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯜꯂꯕꯅꯤ ꯖꯥꯍꯜꯂꯕꯅꯤ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯗꯨꯒ ꯃꯥꯟꯅꯗꯦ ꯑꯗꯩ ꯃꯌꯥꯝ ꯐꯗꯤꯒꯣꯝꯗ ꯁꯣꯏꯅ ꯂꯩꯔꯦ